Mityeng tabiribasingbu ahanbamaktada Salai Movie Entertainment mayambu taramna oksari. Ngasi mayamgi mafamda puduna laksariba film asigi mamingdi The Karate ki film asi 2010 da release toki. Film asigi director na Harold Sir. Film asi family action da yumfam oiduna namba Hollywood movie yamakangni. Film asi namba da putokiba senfam na $40 millions. Aduga film asi na tanbangam kiba senfam na $359.1 million. Asina film asina tanbangam ki. Film asigi maru oiba saktam langliba singgi maming khara panjarabada Dre Parker gi saktam da Zidan Smith. Dre Parker gi phunaba takpi tambiriba oja Mr. Han gi saktam da maming leraba actor Seki Cha. Dre Parker gi mama asigi saktam na Terazin P. Hansen. Singgi fighter asigi saktam na Chen Y. Wang. Aduga sing asigi phunaba takpi tambiriba oja Master Lee gi saktam na Yu Ronjang. Fare mayam adidi ai wari ase liba hozer lake masida aina haibada soikiba lankiba yaurabasu mayam na ngakpiyo haiba wafam asi thamjari. Film asigi hek ahoba sinbagtada sahi 33 gi lenga angang ama aikoi da hanu holaglame mahag asi film asigi khwaidagi maru oragadoriba angang amani. Angang asigi mamingna Dre Parker. Hojik mahagna yenglibasi mahagna tawkiba routine adubu mama samakna yengduna leiri. Hojik magna asumi khalakpada routine aduda father death hairaga mapa na sikibagi pungpham matam chapchan iramba dasu mahagna uri masida khoina khangadaba amana Dre Parker haiba angang asigi mahaki hek pokpiba mapadi laikhidre haibado ikhoida khanganmani matam masida Dre Parker gi mamana masa adugi manakta sangsilaktuna mafam ase thuna thatoktuna chatnabagi damak masana pada harambi masidagi makhogi pochai kege yomsen bahonarkle matam masida Dre Parker na mahaki routine aduda karigum khara irami Sona masana pa to satkre. Hojik camera asina zoom tawduna yengalakpadadi Dre Parker na iramlibasi move to China. Habidi makoy na sakadoribasi China gi maikida satkani haibasi akoina hojikti bab taba ngamle. Asumna Dre Parker amadi mahaki mama mafam ase thuna thatoktuna chatnabagi damak mafam asida leiriba miyosing aduga aroiba mikup oina bidai piramlaga makoy mafam adu thuna thatoktuna la. Hojik mama masa makoy ani airport ki maikai tamna makoy yoksile. Hojik makoy aeroplane da tongle. Matam asida Dre Parker gi manaksa da famliba ngorok ngobonu pa ase Dre Parker na khalibana China oiraboi ningduna mahakna China gi maron mari khangdaba kariguma khara londuna pa adubu magna khangana bonari matam asida Chinese man manu pa asina haklami ai China dagi natte Detroit dagi ni haidana Dre Parker hariba angang asida khangalami matawsuna makoi China gi mafam da yokslak matam asida Dre Parker gi mama masa makoibu upi nabagi damak nupi amana makoi gi maming adu iduna somna lao haiduna nupi aduna lamjingna makoi ani bu pirakli Hojik makoyna laigadaba mafam aduda nupi asina pusinbirle matam asida Dre Parker gi mahaki lenga oiraba nupa masa amagasu thengnarami mahaki mamingna Harry hariba angang asina makoygi damakta mahangna mating pangbirami matam asida Chinese gi ahal amana Harry aduda makoygi maronda wa ngangnaduna makoyni wari sanari matam asida Dre Parker na harklami nang Chinese gi maron khambra masida Harry na ai khangi haiduna su Harry na Dre Parker na khangalami matawsuna makoyni pochai pugalaktuna Dre Parker na laigadaba ka aduda polap thaminare matam asida mama na harklami ngasidagi aikoi mafam asida nungaina leiragadabani aduga mafam asida nangsu aina school amada admission tawduna mafam asida laik tamlagani haiduna su masana pada khangalami masana pa asina su yamna kharaujarami suna mama masa makoini lengonaduna yamna niksina laiminari Dre Parker di mafam khudimaka satuna China masa singna sanariba aduma ki lona yengjarami tamasida mama na lauduna haragi ibungo Mamagi ising asaba lumnaba sa yatre aduna makhadagi ising asaba semba heiba miyoy ama mathakta ka kholo haiduna mama na masana pada haiki masidagi Dre Parker na makhada kumduna hotel adugi counter aduda makhoigi shower adu yatre aduna Mr. Hang du karomda lai haiduna Dre Parker na counter na hangli masidagi counter na asomda leibani haiduna ingitor masidagi Dre na Mr. Hang na leiba maikaida aduda tamna maksin silaglami adubu Mr. Hang di mafam aduda ma kariguma khara saaduna leiri hojik Dre Parker na Mr. Han da kauduna hairigi Mr. Han akoigi bathroom adugi shower do yatre aduna akoigi room 305 aduda laktuna after sembiyo haiduna Dre Parker na Mr. Han da hairambi masidagi Mr. Han na mahaki maithong adu lakpadadi maming leraba actor Jackie Chan ase oiduna leiramli hojik Mr. Han na pakumama da pidana mahaki sabam thokpa tumina sari Dre Parker haiba angang asina su hanjin Mr. Hang haina kana kauri masidagi Mr. Hang na mamai kanglei lakthokuna ai laki haibagi mongda mahakna iktauki Mr. Hang na ingit torokliba mong aduda Dre Parker su khangduna Dre Parker su Mr. Hang gi manaksadagi tholaktuna sum thorakpada hojik China masa singna yamna harauna nungaina sanariba ado Dre Parker na urami
Masidagi magna asum changlakpada mahaki mamanaba Harry su mafam asida leramle. Masidagi Harry amadi mahaki mamanaba sing asiga Tree Parker ga makhoi masena basketball adu yamna nungaina sanaminarami. Makhoi asum sanarakpada Tree Parker na mahaki basketball adu magna kana langbada nakalamada paithokre. Basketball aduna lamna paithokiba aduda Harry gi mamanaba singdina Tree Parker da munna yeglami. Masidagi Tree Parker na ikairuktuna makhoi gi basketball sanaba madudagi thoroklami. Sunu magna sum thorakpada hojik bon ama mahaki manakta pasilagami. Nijigi magna lokalle. Tamasida ahal amana bon adubu makoida piraknabagidama khangalami. Adubu Tree Parker gi nakalda leribi mahaki lenga oiraba nupi amana mangonda yenglakpada mahak karigumba khara khalagi. Masidagi nupi asigi mamangda yamna heiba sabagi mawongda mahakna chaksinduna makoigi bon sanaba aduda mahak yoksinduna ahal aduga sanaminarami. Ahal asina angang ni saduna tapna sanari. Adubu mahakna yamna heiba saraga kanna thombadagi ahal adubu magna maithim pire. Masidagi ahal aduna shauduna bol adu kanna thomba horle. Masidagi Tree Parker adu maithire. Magna tawriba mongodo nakalamadagi mahaki lenga oiraba nupi masaduna munna yengduna no asumna ahal aduga sanaminabada hojikti Tree Parker adu maithiba nangle. Nijigi ma ikaiduna phamtaduna leri. Matam asida mahaki mamana Harry adu sangsilagli. Hojik Tree na Harry dhari masigi nupi masasi nang khangbra. Harry na Harry gi khangde nangbu kaidorobage. Tree na Harry gi masigi nupi ase ai mangonda manaksada sangsilaga wari sanaba pami haiduna Tree na Harry. Nijigi Harry na nangna wari sanbingbodo adum sangsilaga sawe sukaidi haiduna Harry na Tree da khangalami. Masidagi Tree na nupi masadugi manak tamna mahak sangsinkre. Hojik Tree na nupi masadugi manakta sangsinduna nupi masadu da magna irang toksinba horklami. Tree na tawriba modu ubada nupi masadu na sunnokle. Masida Tree na haklami. Aidi English kain na khangde. Asumna haramduna hojik mahakna Chinese ki maronda kariguma khangdaba wahi wata ngang horklami. Masida nupi masadu noktuna hariki. Nangna ngangliba Chinese ki maronda bu karino. Aidi nangna ngangliba lon adu aidi bab taba ngamdre haiduna Chinese masa asina harklami. Mahakna harikliba se English ki lon dali. Masidagi Tree Parker na nangsu English ngangba ngambro haiduna Tree Parker na yamna harauna nupi aduda magna hairi. Nupi masaduna su ai English ngangba ngami haiduna su magna khangalli. Masidagi makoi ni wari asumsum sanaba honarklami. Nupi masaduna Tree Parker gi masamadu paige haiduna su magna hairi. Masidagi Tree Parker na harauduna mahaki masamadu pahalli. Makoina tongnariba mongodo seng hariba nupa masa asinadi kalakpa amati phawri. Masidagi panthabadoduna Tree Parker gi manakta sangsinduna nupi masadu da magna ngangli. Karigidama practice togedi haidana oiroi paroi da wathi warem tawdun leriba karigino haidana sengna nupi masadu da magna ngangli. Nupi masadu na pairiba si aduga su sengna paida langthokre. Makoina asumai tawpadu ubada Tree Parker na adumai tawgano haiduna magna khamli. Adubu Tree Parker na hariba upamado tadre. Sengna kanthokraba si adubu Tree Parker na kumutuna nupi masadu da pige toram. Adubu sengna Tree Parker na pairiba si adubu magna kanthokre. Masidagi Tree Parker shongning amadi fark. Adubu mahak shawba tawduna si adubu kungalle. Masidagi Tree Parker na si adu amuk nupi adu da magna pige torami. Adamuksu si adu kanthage tawada Tree Parker na si adu magna thaidoklami. Masidagi seng su mongonda singnare haiduna Tree Parker adubu mahakki makhutuna intuduna Tree Parker adu makhada haithalami. Masidagi Harry su mahakki mamanaba Tree Parker adu phubiba tare khanbadigi sensinduna mahakki marup Tree Parker adubu phudanabagidamakta haijarami. Adubu sengna nangsu thokro haiduna Harry adu magna haiki. Hojik senggi mafamda kanagumba amatana senggi mayokta lepa ngamdre. Sengna Tree Parker da onsilaga hairigi nang aiga phunaba pambra. Asumna hairubadagi Tree Parker shongdingna phuk hogolokuna senggi mamaida kinna thinge tarami. Adubu sengna yamna laina ngaktholami. Aduga handamuksu sengna Tree Parker adu magna amuk khuhaida laimaida haithadun tahanki. Majigi sengna phamtaduna Tree Parker gi mamaida kinna hek thinge tawbaga nupi masa aduna sensinduna Tree Parker adu phuge tawbiraba adu khamdokpirami. Mataw asumna Tree Parker adu nupi masa aduna kanbiki. Hojik Tree na mahaki mamai asokwa adu mamagi cream maduna taisinduna mahaki mamai kathekliba green kariba adu khangnanabagidabak magna honarami. Hojik mama na saksilakuna school timing yaure haiduna masa nupa adu kanna kaubudagi Tree adu mamagi manaksatuna mama na kul maikai tamna thilaklami. Patam asida makoigi school adugi principal adu ngarami. Masida principal asin haklami nangi nasanupa na selakliba dress asidi school gi uniform natte. Adubu ngasidi yare hayengdagidi school gi uniform setuna lau haiduna school adugi principal aduna mama da khangalami. Mama sina school laklami hoi ozana haribadu soiduna hayengde aina toina pakthokchake haiduna mama sina harami.
ꯃꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯣꯏ ꯐꯔꯦ ꯑꯗꯨ ꯃꯥꯒꯤ ꯇꯨꯄꯤ ꯑꯁꯤꯗꯤ ꯂꯧꯊꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯇꯨꯄꯤꯗꯨ ꯂꯧꯊꯣꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ ꯎꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯏꯗ ꯀꯥꯊꯦꯛꯂꯤꯕ ꯑꯗꯨ ꯃꯁꯤꯗ ꯃꯃꯥꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯇꯧꯔꯦ ꯅꯪꯒꯤ ꯅꯃꯥꯏꯗꯨꯗꯤ ꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯀꯔꯤꯝ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯃꯤ ꯈꯠꯅꯔꯝꯗꯧ ꯃꯥꯜꯂꯦ ꯁ꯭ꯀꯨꯜ ꯑꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕ ꯑꯣꯛꯇꯕ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯗ꯭ꯔꯤꯗ ꯈꯪꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯗ꯭ꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯄꯨꯁꯤꯟꯕꯤꯔꯝꯃꯤ ꯃꯁꯤꯗ ꯃꯃꯥꯗꯨꯅ ꯃꯆꯥꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯥꯏ ꯂꯚ ꯌꯨ ꯁꯟ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯤ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯣꯖꯥꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯦ ꯍꯧꯖꯤꯛ ꯗ꯭ꯔꯤꯅ ꯃꯍꯥꯛꯀꯤ ꯑꯆꯥ ꯑꯊꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯧꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯆꯥꯄꯣꯠ ꯊꯝꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯆꯥ ꯑꯊꯛ ꯂꯧꯅꯕꯒꯤꯗꯃꯛ ꯆꯩꯅꯥꯒꯤ ꯃꯈꯣꯏꯒꯤ ꯁ꯭ꯄꯨꯟ ꯆꯩ ꯑꯅꯤꯗꯨꯅ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯉꯁꯥꯏ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗ꯭ꯔꯤꯅ ꯆꯥꯅꯕ ꯈꯨꯗꯤꯡꯃꯛ ꯃꯥꯡꯅ ꯂꯣꯏꯅ ꯍꯥꯞꯄꯤꯔꯝꯃꯤ ꯃꯁꯤꯗ ꯗ꯭ꯔꯤꯅ ꯍꯪꯂꯝꯃꯤ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯃꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯒꯤ ꯏꯃꯤꯡ ꯃꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯌꯨꯅꯤꯐꯣꯔꯝ ꯅꯠꯇꯦ ꯗ꯭ꯔꯤꯅꯁꯨ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯑꯩꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯁꯦ ꯉꯁꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯑꯩ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯌꯦꯡꯗ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯗ꯭ꯔꯤꯅ ꯃꯌꯦꯡꯗ ꯍꯪꯂꯛꯂꯝꯃꯤ ꯉꯔꯥꯡ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯂꯥ ꯍꯥꯏꯅ ꯗ꯭ꯔꯤꯅ ꯍꯪꯂꯛꯂꯦ ꯃꯁꯤꯗ ꯃꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯗꯥꯏꯗꯒꯤꯅꯣ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯏꯕꯨꯡꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯒ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕꯅꯤ ꯃꯌꯦꯡꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯗ꯭ꯔꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯗ꯭ꯔꯤꯅ ꯃꯌꯦꯡ ꯑꯁꯤꯕꯨ ꯃꯥꯡꯅ ꯄꯥꯝꯃꯤ ꯃꯌꯦꯡꯁꯨ ꯗ꯭ꯔꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯃꯍꯥꯛꯀꯤ ꯑꯆꯥꯊꯛꯇꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁꯇꯔ ꯍꯥꯡꯅ ꯗ꯭ꯔꯤꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯁꯣꯍꯔ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯗ꯭ꯔꯤꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯗ꯭ꯔꯤꯅ ꯃꯈꯣꯏꯒꯤ ꯇꯤꯚꯤ ꯑꯗꯨꯗ ꯐꯨꯅꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯇꯤꯚꯤ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯐꯨꯅꯕ ꯇꯝꯂꯤ ꯍꯧꯖꯤꯛ ꯃꯤꯁꯇꯔ ꯍꯥꯡꯁꯨ ꯗ꯭ꯔꯤꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯃꯤꯁꯇꯔ ꯍꯥꯡꯅ ꯅꯈꯣꯏꯒꯤ ꯁꯣꯍꯔ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯀꯗꯣꯝ ꯖꯒꯥꯗꯅꯣ ꯍꯥꯏꯗꯨꯅ ꯃꯤꯁꯇꯔ ꯍꯥꯡꯅ ꯗ꯭ꯔꯤꯗ ꯍꯪꯂꯤ ꯗ꯭ꯔꯤꯅ ꯑꯁꯣꯝꯗꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯈꯤ ꯑꯗꯨꯗꯒꯤ ꯃꯤꯁꯇꯔ ꯍꯥꯡꯅ ꯃꯈꯣꯏꯒꯤ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯁꯣꯍꯔ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯃꯤꯁꯇꯔ ꯍꯥꯡꯅ ꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯗ꯭ꯔꯤꯅ ꯇꯤꯚꯤ ꯑꯗꯨꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯤꯁꯇꯔ ꯍꯥꯡꯅ ꯃꯈꯣꯏꯒꯤ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯂꯩꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯏꯗꯨꯅ ꯗ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯂꯪꯁꯤꯟꯗꯨꯅ ꯗ꯭ꯔꯤꯗ ꯄꯥꯜꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯗ꯭ꯔꯤꯅ ꯃꯃꯥꯏꯗ ꯑꯣꯟꯊꯣꯛꯄꯗ ꯍꯧꯖꯤꯛ ꯃꯤꯁꯇꯔ ꯍꯥꯡꯅ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯗ꯭ꯔꯤꯗ ꯈꯪꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯗ꯭ꯔꯤꯅ ꯃꯤꯁꯇꯔ ꯍꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯤꯁꯇꯔ ꯍꯥꯡꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯁꯣꯍꯔ ꯑꯁꯦ ꯃꯁꯤꯗ ꯃꯦꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯥꯛꯂꯤ ꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯁꯤꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯃꯆꯥꯅꯨꯄꯥꯅ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯃꯤ ꯍꯧꯖꯤꯛ ꯃꯃꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟ ꯌꯥꯟꯐꯝꯗꯨꯗ ꯃꯆꯥꯅꯨꯄꯥꯒꯤ ꯖꯦꯀꯦꯠ ꯑꯗꯣ ꯌꯥꯟꯗꯕꯤꯗ ꯃꯈꯥꯗ ꯊꯥꯗꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯃꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯃꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛꯅꯣ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯤꯔꯣꯟ ꯑꯁꯦ ꯅꯣꯡꯃꯗ ꯆꯨꯡꯂꯝ ꯆꯥꯅ ꯌꯥꯜꯂꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯃꯃꯥꯅ ꯊꯤꯅ ꯉꯥꯡꯂꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯒꯤ ꯐꯤꯔꯣꯟ ꯑꯁꯦ ꯌꯥꯟꯕ ꯉꯝꯃꯔꯣꯏ ꯅꯪ ꯅꯁꯥꯅ ꯌꯥꯜꯂꯣ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ ꯉꯥꯡꯂꯤ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯁꯤꯕꯨ ꯀꯌꯥꯝ ꯋꯥꯕꯒꯦ ꯃꯃꯥ ꯁꯦ ꯑꯩ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯖꯦꯀꯦꯠ ꯑꯗꯨꯕꯨ ꯂꯪꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯃꯤꯁꯇꯔ ꯍꯥꯡꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯀꯥꯏꯗꯨꯅ ꯗ꯭ꯔꯤ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯃꯉꯣꯟꯗ ꯄꯨꯕꯤꯈꯤꯕ ꯆꯦꯡꯍꯣꯏ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯦ ꯃꯍꯥꯛꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯥꯈꯠꯇꯨꯅ ꯆꯦꯡꯍꯣꯏ ꯀꯥꯡꯕꯨꯗꯨꯅ ꯎꯗꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯂꯣꯠꯂꯝꯃꯤ ꯗ꯭ꯔꯤꯅꯗꯤ ꯆꯦꯡꯍꯣꯏ ꯀꯥꯡꯕꯨ ꯑꯁꯦ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯀꯤꯔꯦ ꯃꯃꯥꯡꯗ ꯇꯝꯊꯤꯅ ꯐꯨꯕꯤꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯁꯨꯝ ꯂꯩꯔꯤꯉꯩꯗ ꯅꯥꯀꯜ ꯑꯃꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯕꯁꯦ ꯃꯍꯥꯛꯅ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯇꯝꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯃꯌꯦꯡꯅ ꯈꯣꯡꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛ ꯃꯌꯦꯡꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯕꯨ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯑꯁꯤꯅ ꯉꯥꯡꯂꯝꯃꯤ ꯅꯪꯅ ꯈꯣꯡꯂꯤꯕ ꯑꯁꯦ ꯐꯖꯅ ꯈꯣꯡꯕ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯃꯃꯥ ꯕꯕꯥꯅ ꯅꯉꯣꯟꯗ ꯊꯥꯖꯕ ꯊꯝꯂꯤꯕ ꯑꯁꯤꯒ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯃꯌꯦꯡꯗ ꯉꯥꯡꯂꯤ ꯑꯣꯖꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯃꯨꯛꯁꯨ ꯅꯪꯅ ꯍꯟꯗꯛ ꯈꯣꯡꯒꯗꯧꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯗ ꯅꯪꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯕꯕꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯒꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯑꯣꯖꯥꯗꯨꯅ ꯉꯥꯡꯂꯛꯄꯗ ꯃꯍꯥꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯣꯖꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯃꯨꯛꯁꯨ ꯐꯖꯅ ꯈꯣꯡꯉꯨ ꯑꯩ ꯑꯁ꯭ꯋꯥꯏꯕꯨ ꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯌꯦꯡꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯕꯨ ꯐꯖꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞꯇ ꯗ꯭ꯔꯦꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯎꯗꯨꯅ ꯃꯌꯦꯡ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯌꯦꯡꯁꯨ ꯗ꯭ꯔꯦꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯗ꯭ꯔꯤꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯌꯦꯡꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯂꯥꯎ ꯈꯣꯡꯕꯒ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯌꯦꯡꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯣ ꯗ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯣꯡꯕ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯗ ꯑꯩꯅ ꯈꯪꯉꯤ ꯅꯪꯅ ꯁꯣꯏꯗꯅ ꯈꯣꯡꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯌꯦꯡꯅ ꯍꯥꯏꯔꯛꯏ ꯃꯊꯪꯒꯤ ꯊꯥꯗꯅꯤ ꯑꯩꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯒꯤ
competition asida lairibasi aduna nangsu soidana yengba lao haidana miyengna Dre dari asumna makoi wari sanno lairingai da oza adasu ka hisi saklakpa ado miyeng uri mistigi miyengna nang thokro haiduna Dre da khangalami Dre na mekup na yengduna mak lona thokre asumna makna sum tholakpa da hojing mangona phubi kiba sengoi kambu du su thengnai mistigi sengna yamna usitana Dre da yengduna harigi masigi nupa sidi akoina phubi kiba nupa adunini hojing sengna nok tuna asam sakli sengna harigi nangi na samasibu akoi thenge yabro sidagi Dre show yen hejilak labadi phunagi habagi mong na mahaki lekhaw do makha thada kre majigi seng na nokton harigi nang ekoi bu singnari bra ekoi da singnage khangal ekoi da singna ba targati nangi punsi adu su adum kemge dani asum haram dona seng la muktuna makoi party ro toktona satkre so maha karim to wungam dana makoi da yengna le hore hojik Dre matama yamadam wakhal nungai dana adum lerami hojik mahaki makoi TV adu yengna pothari matama sida mama saksilak sidigi mama saksilak le khangbadagi mahak tumsin na sidigi mama na masa se tumlaboi ningdana TV adu mutatuna mama da thok tawgudubu masa no pa si tumsin nari bani mathangi sinana hojik Dre madi mama makoi ani laktuna bazar asida koiri hojik Dre gi mama di ice cream amu saduna yamna hawi haidana masan pa da hari sidigi masan pa di mama na ngang libasi ka haina makta de mangna sum leiringai da hojik Dre na punabagi makhola se mangna taklami masigi Dre na mama asom chasra haidana mama adu singduna asum chaklali hojiki makoi na ure anga kaya amana punabagi practice tawduna leiriba adu masidagi Dre di yamna harauni yengna leiri hojik mahakti makoina asumna phunaba tamlamba asi uda mahakti yongningman loikre hojik Dre na asum chaklali hojik mahak asum chaklak pada training toriba jaga amada saklu da hojik mahak ure madudi mangona phubi khiba seng haribu nupa asu yaudun leirimba adu seng nasu Dre na mafam ida saksil haibda mahak nasu uri masidagi tawke ong tawna mahak na singnaduna Dre gi mamangda mukpa agama loinana phunaba adu mahak ulli Sigi Dre da shawduna mahak mafam adu thadokduna thor sigi mama di asomda phunaba tambiriba angang sing masa sing aduga sanari sigi masa no pana mama thokhrasira haiduna mama adu singthok masida mama na harigi kaidorubagi ibungo amuk phara sanga amuk phara tholai libadi karigino haiduna mama na khangai masida masa no pana harigi ai mafam masida leiba haina ta koi yumna salasi haiduna masa no pana kaptuna hairag masida mama na harigi kaidorubagi nangbu hojikda harau sangkhraga karigina nang kaptuna tholak libu ima da hayu haiduna mama na masano pana wa makata de ima ain haribasni ekoi China ase thadokuna ekoi gi lam adu da leiro si haidana masano pana ngai mama na harigi nang sodena karigomba khara leramgani ai khangi nangi penda bad hayu haidana mama na kana adubu masano pa sina hayu haiba su ai haramde ima ain haribase mafam ase ai yam tukachai mafam ase leiba suai henade sumna harabna mahak shong sangkhre mama su pilot duna masano pa adubu bunna yengon leure makoina ngangari ba wafam ado star hang su loina tahore matamaya mada Dre di wakhal nungai dana dum leirami school chatlaba su mahak wakhal lama dum leirami adubu meyeng sangsunna Dre gi wakhal nungai taba to koknabagi damang mahangna dum hona zarami adubu meyeng amadi Dre na tawnari ba mong ado adum siengnadi kanlaktuna dum yengna leiri mahangadi Dre asibu magna nukside siengna matamaya mada Dre asibu laknagadagi adum honarami hojik Dre na asum gari marumda lotuna lakpan hojikti mahangna su ure taba ising yauriba ado masidagi mangonda kariguma khara khalakle somdana sengna makoigi kangu dugi mamangna mahaki haija singjabdo ulle sumna mahaki haija singjabdo uttuna leiringai da maninglomdagi ising fattaba mana mangonda hajirakle masidagi mangna onthoktu ni yengthok da hojek mahangna su ure Dre na mangonda torpani haibasi masidagi Dre asibu tanau haiduna makoi kangu duna Dre na senkhiba makai romda kanna tanarlami Dre na su mahakku tanarlibadudagi mahak makoina phaba ngamnanabagi da ma kanna selami adubu panakana senjai haiduni adum nakshin barokle hojik mahakna panakana senjuna thong do lonsile adubu makoi gangu sidi funaba tamba gangu nina yamna haina singna walladu naptuna songkatuna ka khalakle misdigi ma upale tuna kana sele adubu magna kana senjai haibaduni adum sengna phaba ngamkhre hojik sengna harigi nangdi yamna lamjan yam yangina adubu nangna lamjan yangjarabasu aikhoigi mangdagi kaido nangna lituna senba ngamboi asumna haramduna sengna Dre gi mabukta kanna thelami misdigi Dre ado makhada taduna mak China ado khangduna wana le hojik mamana babana seng adubu Dre da karimda tobira no haiduna haijaram adubu sengna yaramde sengna harigi aidi ngakpi ba haite asumna haramduna amukasu sengna Dre gi mamai da kinna hek tenge dawaga khangoduna Mr. Hang adu lakduna sengna thelakliba makududu mangna parami aduga seng adubu intokre masidagi Mr. Hang na Dre adubu mafam adudagi puduna ba honarami adubu sengna amukasu sangsinuna Mr. Hang da attack tawba horle masidagi Mr. Hang na yamna tuna laithokuna mangonda attack tawrkliba khudimaktagi mangna loina ngakthokami adubu Mr. Hang na di angang singa adu da mangna amta khut tharamde
Makoi phana kanna yomchinduna Mr. Hang adubu maithiba pina bhonarami adubu angang kamu aduna Mr. Hang bu maithiba piba ngamlamdi. Mr. Hang na angang sing adubu maithiba piramtuna Mr. Hang na Dri adubu poroktuna mahaki ka aduda mahaki sokliba adubu phanabagidama mahakna honnabikre. Hojik Dri na mahakna gyan tarakpada hoji mahaki manaksada Mr. Hang na mahaki seba tawbiriba adu mahakna su ure. Hojik Dri na hairakami somnara aigi mateng pangbiriba ase adubu Mr. Hang na pakumabda piramde. Dri gi asokpa adubu Mr. Hang na phajana mahaki asokpa adubu phanbire. Dri asina ju khangma ngamle mahaki mateng pangbiba asi Mr. Hang na ne haibase. Masdigi Dri na khangma ngamle Mr. Hang asi atuki matik phunaba hai haibase. Masidagi Dri na haiklami somna aibu amta phunaba takpidaba yadre. Aduna somna aibu phunaba tambiyu haiduna Dri na Mr. Hang da haijaba horle. Masida Mr. Hang na haiklami aidi nangbu phunaba takpiba ngamloi aidi kanagumba amatada phunaba takpidri aduna nangna tamninglagadi oja ama nairaga tammo haiduna Mr. Hang na Dri da haik. Masigi Dri na ai atopa oja amta pamte nangna takpibado ai pame haiduna Dri na haijari adubu Mr. Hang na yaba kauba amata laikite. Masigi upai letraduna Dri ado mahak palom thokre. Dri na wakhal nungaitana thokiba ado Mr. Hang su wakhal nungaitama amadi phawre. Masigi magna sum khalamaga ngaikho haina Dri adubu magna kaukre. Hojik Mr. Hang na sai mamangda Dri na sanglamba phunaba tampham adugi maikaya tamna Mr. Hang na Dri adubu phunaba takpinabagidama Master Lee gi maikaya pusinbiraklami. Hojik Master Lee na mahaki satra sing adubu phunali. Mahaki satra sing asida nungsiba ngakpiba haibado amata tambiramde. Mokhoida against horko khodimak loina tumna mangangani haibagi kutakta mahaki satra singda takai. Asumna sengna mahakna asum yeng thorokpada hojikti magna su ure mokhoida pubikhiba Mr. Hang amadi Dri na mafam asida sangsaloliba adu. Masidagi ngakna munna yengna leiri sengna mokhoida munna yengna leiriba ado Master Lee na su ure. Masidagi Master Lee na sengi manakta sangsindana sengda hangli kadada nangna yengliba do seng hairigi tu asida lakliba asinani ekhoida attack torakhiba asi. Masidagi Master Lee na yeng thorokpada hoje Mr. Hang amadi Dri na saksilagliba ado shu Master Lee nori. Masidagi Master Lee na Mr. Hang amadi Dri gi manakta sangsindana magna hairi nahaknara aigi satra asibu tamthina phubiduna tharakliba asi. Maduda Mr. Hang na haiklami hoi nangi satra singda aiga khara khothoknakre tawgadabu aina nangi satra sing asibu phuga yauna phuba nate angang masen phudarambadagi aina makhoibu khamdokpadagi khara khothoknakhibani. Masigidama Master Lee na ngakpiu haiduna Mr. Hang na haijarami. Master Lee na noktun hairagi hoi phare ngakpiba haibadudi tongana thamkhraga nangi satra asiga aigi satra asiga hana phunalasi. Masida Mr. Hang na haiklami kadadagi wan aidi angang singbo takpiba tambiba haibo oja sunate aina porokliba angang asidi nangonda tambinabagidama aina pubirakpani. Adubu Mr. Hang na haibo upama se mak taadre Master Lee na hairagi adu wada khangde nangi satra aduga aigi satra asiga hana phunansi. Asumna Master Lee na hairakpadagi hojikti Mr. Hang asina su khangma ngamle makhoina kaidonongda makhoina Dri asibu nuksibiraroi haibasi. Masdigi Dri adubu Mr. Hang na Dri adugi makotodo paiduna mapalomda puthorklami. Masdigi Master Lee na tanaduna Mr. Hang adubu pharami. Hojik Master Lee na hairigi are angang ase nangna phunanba pamtragana nanga aiga oina tawrasi. Masdigi Mr. Hang na asum yeng thorokpada tournament ama singadoriba se magna khangma ngamle. Masdigi magna hairigi phare nangi satra asiga aigi satra asiga tournament aduda soidana phunalasi. Masdigi Master Lee ado noktorkli hoi phare adubu haikiba wadi ngaktana payareko haiduna magna yamna karemdana Master Lee na Mr. Hang da magna haiki Master Hang na Dri adubu puthorkli. Matamasida Dri na haiklan pusi makhoina akhoina torkli bisi karino haiduna Mr. Hang na hangli. Mr. Hang na hairagi nungaiba paw ama aduga nungaitaba paw ama leire. Dri na hairagi kari paw no dudi. Mr. Hang na hairagi nungaitaba paw asina makhoi sing asiga nanga tournament aduda phunaba tabani aduga nungaiba paw amana nangse ngasidagi aina kungfugi asengba do taklagani. Masida Dri na ngakna haiklami makhoina toriba sidi kungfu natabra. Masida Mr. Hang na yam saunaragi makhoina toriba sidi kungfugi mingda sinaduna taubani makhoina toriba sidi kungfugi asengba nate haiduna Hang na Dri da magna hairami. Masidagi Dri so haraure mongonda asengba kungfugi phunabagi asi takpiragani hairubadagi harauduna Mr. Hang gi maninglomda inaduna tanakre. Matangi sindana Dri na Mr. Hang gi mayumda phunaba tamnabagi damak mahaki skateboard adu puthoktuna mayumdagi thoroknaba magna honaragi. Matamasida mama na haiklami kadai nangna sakadoribado masida masanupa na haiklami mama ai Mr. Hang oida kungfu tamba satlibani. Masida mama na ngakna haiklami karino haribasibo Mr. Hang bu kungfu gi maramda khangbarane mahakti potsai keke ayataba sema miyoi natabra. Masida masanupa Dri na haiklami mama mafam ase China ni China gi miyoi singdi loina kungfu gi maramda khangi.
masida mamana noktuna haragi karino isa asibu ngasidi phunaba tamba pamlibasibu kari marumgino haiduna mamana hangli masida masanu pana noktuna haragi ima kungfu haibasidi phunaba khaki wa natte ashauba ing tappa khodimak loina control tawba ngamgadoribani haramaga mahaki skateboard adu tongduna Mr. Hangoi gi mayum tamna tatkre hojik mahak Mr. Hangoi gi mayum da sangsilagli hojik Drina Mr. Hang haina kauduna samasam sangsilagli Mr. Hang na di somda Drina phunaba taknabagi dama magna karigumba khara semi Drina su ure Mr. Hang na sumangda Drina ki practice tongnabagi dama semduna leiriba do masidagi ma harauduna mahaki jacket ad lokthokduna Mr. Hang gi manakta sangsilaglabi hojik Drina noktuna hargi ngarang nangde ai tumba yate ai kungfu tamlagani khalubudagi ai aduki matik haraujai aduga masana masabu thagatbu phongdoksari aidi tuna takpa tuna su haiganbani haiduna Mr. Hang aduna mahakna hairi hojek Drina mahaki khara haijabado Mr. Hang gi mamangna loina ullami aduga Drina Mr. Hang gi manakta sangsuna Mr. Hang gi makhut adubu mahaki masada pahenduna mina karigumba attack tawko targadi sumaina tawgadabani haibana singba mahakna tak mangna tawriba mawng ado Mr. Hang su nokningba madi phawri hojek Mr. Hang na haidagi nangi jacket ase sida poroko Drina mahaki jacket ado lawrare hojek Mr. Hang na haidagi nangi jacket asa sidai yalo masitigi mahaki jacket ado Mr. Hang na yungduna leiriba sai aduda mahaki furit jacket ado yale aduk Mr. Hang na furit ase amuk lawdau zo haire hojik Mr. Hang na mahaki jacket ado lawthare amuk sesilu haire masitigi mahaki jacket ado sesille aduga Mr. Hang na makata negi nangi jacket ado makada amuk thadu mahaki jacket ado makada amuk thadare amuk yalo amuk sesilu amuk thadau haiduna asum tawduna leire masitigi Drishu karino haiduna mahasungakpa madi pokle adubu mak amata haiduna mahak tawbam thokpa adum tawri hojek nongmusupna mahaki practice tawbam thokpa ado jacket thadaba jacket lisinba ase asum tawduna numit adudi adum konakhre Drina khallubana Mr. Hang gi manakta laktuna phunaba tambigadra khallubani adubu mahaki jacket thadaba jacket lisinba asigumba oroi paroi daba tawbiri haibagi wakhalon amada loinana mahak wakhal nungaitana mayumda lagi hojik mahakna mayum chaksilakpada mamana haragi ibungo ngasidi kari tamlagle adubu masanupan pakuma mata pidana kaimna tamakti haidana mahaki jacket ado yantumadu da yalamnaga mahak nungaitana mahaki kada sangsinkhre mama sungakna yingduna lehori hojik mathangi sinda Dri amadi meying school adada punbenare matamasida miying haklami nang funabagi tournament asida nang yaurgani haisi sumra masida Drina ngakna haklami nangdi matau karamna aina funaba tournament asida yaugani haibasi kanana haribano haina Drina miying da haklami mingna haklami aisu mina ngangnarakpatigi aina khangmani nangi funaba takpibadi kana karamba ozana taki haidana miying hangli masida Drina haklami aigidi pochai ke semba nupa amana aigi funaba asigi takpi tambiri masida miying haklami hoi phare fazana practice to aduga Drina so haklami aduga nangsu thogadorba combination aduda nangsu mai pakna bagi damak practice kana taw haidana Drina so hairi hojik ming haklami hayengdi aikhoigi China asigi sisi festival asida tongdangi pung 8 tali aduna nangsu hayeng lao haiduna meyeng danga Drina so hoi ai heng lak haiduna Drina meyeng da haiki masigi matungda amu Drina mahak Mr. Hang gi mayumda phunaba tamba lakle hojik mahakna sanglamdai da mahakna kariguma khara khalagli masitigi mahaki jacket ado lokthokduna Mr. Hang gi thong mapam da lotuna thamlamle hojik Mr. Hang di mahaki gari aya tabdu semjinduna leiri hojik Drina Mr. Hang gi manakta sangsinabagi damak ayaba lori Mr. Hang asina so chango haiduna Drina ayaba pikre hojik Drina changsilakura mahaki jacket yauktre masida Mr. Hang hanglami nangi jacket kadai da lehore masida Drina haklami aigi jacket ro kauduna poraktre hojik Mr. Hang hargi nangna engonda oidaba nakthak ngangi haiba aina khangi jacket ado nangna mafam asida poragi tawgadabu nangna lotuna thamamle madu han lorso haiduna Mr. Hang na Drida haikre masigi Dri su upai latudana mahaki jacket ado lolambado loduna mahak hana tawdu maina mahaki jacket ado amuk yan amuk lisin tawduna mahaki practice tawbam thokpa adum tawre mahaki practice kutawse yamna tanna tawbudu ubada Mr. Hang na nangna tawriba practice ado soire haiduna haikle masida Drina haklami aina tawriba sida kadi soiba yaurage kaiso soide da haiduna magna hairi Mr. Hang na sangsinona nangna nangi mamada tawbudu maina mana taw haiduna haikle sidagi Drina mamada tawbudu maina mahaki jacket ado langba horklami matam masida Dri mamada su Mr. Hangoi gi mayum da sangsilakle masida mamana haragi ibungo ticket ado aina kaklaklabani aduga oza Mr. Hang gi su aina ahenba kaklaklabani aduna aikoi nungnang punna saminarasi haiduna Dri gi mamana Mr. Hang na harigi Mr. Hang na harigi aidi lakpa ngamloi masida Dri gi mamana yamna sauna haralmi karino oza na haibiribasibo matam ayambada yum asigi manungda dum leirage haibro nongpadoksu nungai thoksi haiduna Dri gi mamana Mr. Hang na harigi Drina di mahaki oza sa yahoningde maramdi mahakna khangnaribi
ꯃꯤꯡ ꯑꯗꯨꯕꯨ ꯎꯅꯕꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯒꯤ ꯃꯍꯥꯛꯅꯗꯤ ꯊꯥꯡꯒꯩꯁꯤꯡꯅꯃꯛꯀꯤꯗꯤ ꯌꯥꯎꯍꯟꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯁꯨ ꯌꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯅ ꯎꯕꯗ ꯃꯍꯥꯛꯀꯤ ꯖꯦꯀꯦꯠ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯂꯥꯎꯍꯧꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯖꯦꯀꯦꯠ ꯑꯗꯨ ꯀꯩꯗꯧꯔꯤꯅꯣ ꯊꯨꯅ ꯂꯧꯈꯠꯂꯣ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯂꯧꯍꯠꯂꯝꯂꯒ ꯗ꯭ꯔꯤꯒꯤ ꯃꯃꯥ ꯑꯗꯣ ꯐꯤꯡꯅ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯤꯁꯇꯔ ꯍꯥꯡꯁꯨ ꯃꯃꯥꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯁꯤꯁꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯕꯨ ꯌꯥꯎꯕ ꯂꯥꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯗ꯭ꯔꯤꯗꯤ ꯃꯍꯥꯛ ꯅꯝꯕꯔ 1 ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯁꯣꯝ ꯅꯥꯀꯜꯗ ꯊꯩꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯆꯠꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕꯤ ꯅꯨꯄꯤ ꯃꯦꯌꯤꯡꯒ ꯎꯅꯕ ꯄꯥꯝꯕꯗꯒꯤ ꯃꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯗ꯭ꯔꯤꯅ ꯑꯁꯣꯝ ꯆꯪꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅꯁꯨ ꯎꯔꯦ ꯃꯦꯌꯤꯡꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯃꯤꯟꯅꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯖꯒꯥ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯗ꯭ꯔꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯤꯁꯇꯔ ꯍꯥꯡ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯇꯞꯅ ꯁꯤꯁꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯗ꯭ꯔꯤꯒꯤ ꯃꯃꯥꯅ ꯃꯤꯁꯇꯔ ꯍꯥꯡꯗ ꯍꯪꯂꯝꯃꯤ ꯑꯗꯣꯝꯒꯤ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯃꯁꯤꯗ ꯃꯤꯁꯇꯔ ꯍꯥꯡꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯤꯁꯇꯔ ꯍꯥꯡꯅ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥꯛ ꯏꯀꯥꯏꯕꯗꯒꯤ ꯍꯥꯏꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯀꯝꯗꯧꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯈꯪꯕꯤꯔꯒꯅꯤ ꯍꯧꯖꯤꯛꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤ ꯀꯌꯥꯅꯣ ꯃꯤꯁꯇꯔ ꯍꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯃꯠꯇ ꯂꯩꯇꯦ ꯁꯨꯞꯅꯇꯒꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯇꯝꯕꯤꯔꯤꯕꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯁꯤꯁꯤ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯗ꯭ꯔꯤꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯁꯇꯔ ꯍꯥꯡꯅ ꯍꯥꯟꯅ ꯇꯧꯕꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯖꯦꯀꯦꯠ ꯑꯗꯨ ꯌꯥꯟꯕꯒꯤ ꯃꯑꯣꯡꯗ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯗ꯭ꯔꯤꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯑꯗꯣꯝꯅ ꯀꯨꯡꯐꯨ ꯈꯪꯉꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯗꯅꯣ ꯈꯪꯂꯤꯕꯁꯦ ꯁꯤꯗꯤ ꯀꯨꯡꯐꯨꯒꯤ ꯅꯤꯌꯣꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯗ꯭ꯔꯤꯅ ꯁꯧꯒꯠꯅ ꯃꯤꯁꯇꯔ ꯍꯥꯡꯗ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯤ ꯑꯩꯅ ꯌꯨꯝꯗ ꯇꯧꯔꯕꯁꯨ ꯍꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯗ꯭ꯔꯤꯅ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯆꯥꯗ ꯀꯧꯁꯤꯜꯂꯝꯃꯤ ꯍꯧꯖꯤꯛ ꯃꯤꯁꯇꯔ ꯍꯥꯡꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯖꯦꯀꯦꯠ ꯌꯥꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯍꯧꯖꯤꯛ ꯗ꯭ꯔꯤꯁꯨ ꯉꯛꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯌꯥꯟꯕꯒꯤ ꯃꯑꯣꯡꯗꯣ ꯑꯩꯒꯤ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯗꯨꯅ ꯃꯤꯁꯇꯔ ꯍꯥꯡꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯈꯨꯠ ꯑꯁꯦ ꯀꯜꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯌꯣꯝ ꯑꯁꯤ ꯃꯊꯪ ꯇꯥꯛꯄ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯕ ꯉꯝꯂꯦ ꯃꯤꯁꯇꯔ ꯍꯥꯡꯅ ꯉꯍꯥꯟꯗꯒꯤ ꯐꯤꯔꯣꯟ ꯌꯥꯟꯊꯣꯛ ꯌꯥꯟꯁꯤꯟ ꯇꯧꯕ ꯁꯥꯟꯅꯍꯜꯂꯝꯃꯤꯁꯤꯗꯤ ꯃꯍꯥꯛꯀꯤ ꯐꯨꯅꯕꯒꯤ ꯁ꯭ꯇꯦꯞ ꯑꯗꯣ ꯃꯑꯣꯡꯗꯣ ꯇꯥꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯃꯤꯁꯇꯔ ꯍꯥꯡꯅ ꯐꯨꯅꯕꯒꯤ ꯁ꯭ꯇꯦꯞ ꯑꯗꯣ ꯃꯊꯪ ꯗ꯭ꯔꯤꯗ ꯇꯥꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯗ꯭ꯔꯤꯁꯨ ꯉꯛꯄꯅ ꯑꯣꯏꯈ꯭ꯔꯦ ꯃꯁꯥꯅ ꯃꯁꯥꯁꯦ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯟꯗꯒꯤ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯐꯨꯅꯕꯒꯤ ꯁ꯭ꯇꯦꯞ ꯑꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ ꯃꯤꯁꯇꯔ ꯍꯥꯡꯅ ꯇꯧꯔꯛꯄ ꯑꯦꯇꯦꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯉꯥꯛꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯦ ꯃꯤꯁꯇꯔ ꯍꯥꯡꯅ ꯅꯍꯥꯟꯗꯒꯤ ꯇꯧꯔꯝꯂꯤꯕꯁꯤ ꯃꯉꯣꯟꯗ ꯇꯝꯕꯤꯔꯝꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯤꯁꯇꯔ ꯍꯥꯡꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅꯤ ꯀꯨꯡꯐꯨ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯤꯁꯇꯔ ꯍꯥꯡ ꯑꯗꯣ ꯗ꯭ꯔꯤꯒꯤ ꯃꯅꯥꯛꯇꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁꯇꯔ ꯍꯥꯡꯅ ꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯤꯔꯣꯀꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯀꯨꯡꯐꯨ ꯇꯝꯐꯝ ꯍꯧꯔꯛꯐꯝ ꯑꯁꯤꯒꯤ ꯇꯦꯝꯄꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯗ꯭ꯔꯤꯅ ꯊꯦꯡꯅꯔꯦ ꯗ꯭ꯔꯤꯅ ꯇꯦꯝꯄꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗ ꯑꯇꯣꯞꯄ ꯂꯤꯟ ꯑꯃꯒ ꯃꯤꯑꯣꯏ ꯑꯃꯒ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯁ꯭ꯇꯦꯞ ꯂꯧꯅꯗꯨꯅ ꯂꯩꯔꯤꯕꯗꯨꯁꯨ ꯗ꯭ꯔꯤꯅ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗ꯭ꯔꯤꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯍꯧꯖꯤꯛ ꯃꯤꯁꯇꯔ ꯍꯥꯡꯅ ꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯄꯨꯁꯤꯟꯕꯤꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯤꯁꯇꯔ ꯍꯥꯡꯅ ꯀꯨꯡꯐꯨ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯕ ꯗ꯭ꯔꯥꯒꯣꯟ ꯋꯦꯜ ꯍꯥꯏꯅ ꯈꯪꯅꯔꯕ ꯏꯁꯤꯡ ꯑꯁꯦ ꯃꯤꯁꯇꯔ ꯍꯥꯡꯅ ꯗ꯭ꯔꯤꯗ ꯎꯍꯜꯂꯝꯃꯤ ꯍꯧꯖꯤꯛ ꯃꯤꯁꯇꯔ ꯍꯥꯡꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯁꯦ ꯊꯛꯆꯤꯜꯂꯨ ꯃꯁꯤꯅ ꯅꯪꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯨꯗꯤꯡꯃꯛꯇ ꯅꯪꯕꯨ ꯃꯥꯏꯊꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯅ ꯅꯪꯒꯤ ꯊꯧꯅꯥ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯍꯧꯖꯤꯛ ꯗ꯭ꯔꯤꯅ ꯏꯁꯤꯡ ꯑꯁꯦꯡꯂꯕ ꯀꯨꯡꯐꯨꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯛꯆꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯁꯇꯔ ꯍꯥꯡꯅ ꯃꯐꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯤꯁꯇꯔ ꯍꯥꯡꯅ ꯗ꯭ꯔꯤꯗ ꯂꯣꯏ ꯎꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯈꯣꯏꯅꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯇꯝꯅ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯤꯁꯇꯔ ꯍꯥꯡꯅ ꯃꯌꯨꯝꯗ ꯊꯤꯟꯖꯤꯟꯕꯤꯔꯝꯗꯨꯅ ꯗ꯭ꯔꯤꯒꯤ ꯃꯃꯥꯗ ꯁꯤꯟꯅꯔꯝꯗꯨꯅ ꯃꯤꯁꯇꯔ ꯍꯥꯡ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯂꯦ ꯅꯣꯡꯉꯥꯜꯂꯛꯄ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯦ ꯃꯈꯜ ꯇꯧꯔꯤ ꯃꯤꯁꯇꯔ ꯍꯥꯡꯅ ꯑꯇꯣꯞꯄ ꯇ꯭ꯔꯦꯅꯤꯡꯒꯤ ꯖꯥꯠ ꯃꯑꯣꯡ ꯑꯁꯦ ꯂꯣꯏꯅ ꯗ꯭ꯔꯤꯗ ꯇꯧꯍꯜꯂꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯤꯁꯇꯔ ꯍꯥꯡꯅ ꯍꯥꯏꯔꯝꯃꯤ ꯍꯌꯦꯡꯗꯤ ꯁꯨꯇꯤ ꯑꯣꯏꯁꯤ ꯑꯗꯨꯗ ꯗ꯭ꯔꯤꯅ ꯍꯪꯂꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯤꯁꯇꯔ ꯍꯥꯡꯅ ꯍꯥꯏꯔꯝꯃꯤ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯍꯨ ꯐꯦꯜ ꯂꯩ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯁꯨꯇꯤ ꯑꯣꯏꯔꯁꯤ ꯍꯥꯏꯗꯨꯅ ꯃꯤꯁꯇꯔ ꯍꯥꯡꯅ ꯗ꯭ꯔꯤꯗ ꯈꯪꯍꯜꯂꯦ ꯗ꯭ꯔꯤꯁꯨ ꯍꯔꯥꯎꯗꯨꯅ ꯍꯣꯏ ꯐꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯀ ꯈꯪꯅꯔꯤꯕꯤ ꯅꯨꯄꯤ ꯃꯦꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯍꯨ ꯐꯦꯡꯅꯤꯅ ꯅꯪꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯃꯗꯨꯗ ꯆꯠꯂꯨꯔꯅꯨ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯎꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕꯤ ꯃꯦꯡ ꯑꯗꯨ ꯄꯨꯗꯨꯅ ꯗꯥꯟꯁ ꯇꯧꯕ ꯑꯃꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯦꯟꯖꯣꯏ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯜꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯗꯥꯟꯁ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯄꯥꯗ ꯊꯣꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯌꯤꯡꯒꯤ ꯐꯣꯟꯗ ꯃꯄꯥꯅ ꯐꯣꯜ ꯇꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯦꯌꯤꯡꯅ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯐꯤꯡꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ
Drina su tanarli hojik meying ado mapana makhoi gi gari adu haptun podun satkre masdagi Drina su tanarli hojik meying na mama korli bagi maramdi mahaki ngasi mahaki music competition ado oidun haramni masina maram oraga mama pana kowani haibasi hojik ekhoi bap ta bangamli hojik meying na sangsinana mahaki performance ado fajana ulami Drina su tanartuna meying gi mahaki isai khong ko dima mang loina yingdana yamna garau na yingna nei hojik mahaki participate ado lori meying to stage di kumtharli matamasida meying ga mama pana karingomba khara haiki hojik meying na sangsinana Dre ga wari sanare Dre na harigi nangi music ado aduki matik se masida meying na wakal nungai tan harigi nang shawono ibani matam khara pullaroshi nanga punbada I matik sade haramduna meying ado mama pa ga puna satmina khare sidagi Dre so wakal nungai tan ma ki oza adugi makira lagli matamasida ma ki oza ki kar sanglakpada kariguma makola se mang taraklami misidagi makola dongi makira sangsitu badadi Mr. Hangna ma ki adu kwana sefiwa kar adu mama samangna loina tugai da lairamle masi tugai rewigi marab sodana hojik ngaktan khang leiraga khangbiragani hojik ma yu tap ta mai tha ngaudun su leiri hojik Drina kadina tori basibo haraga mahakna Mr. Hang do khabjilli hojik Mr. Hang do wakal nungai tada kar adu gi manung family hojik Drina asam ko yeng thokda khabar amata mahaki nupi amati angang accident thokduna sibani haibasi mahak hojik da bap ta bangamle masina maram oraga accident thokiba manumit asne hekar ko matamda mahaki thamoi se pendabadi gari da osion sina tainabani haibasi hojik Drina pun makhang mangamle hojik Dri amati mahaki oza Mr. Hang apna paminari hojik Mr. Hang yu ngau dun harigi nang sahi kya surage Drina harigi ai sahi try toy Mr. Hang harigi aigi isa da sunangi lenga asiga samane mahak sahi taragi sang soidan oigani adubu aigi isa da masidi yam nishingi hadan mahak an kapkre sang na makhata na harigi aigi nupi su isai sakwa singer amani masi kodi magase aigi asoibani masi hadan ma hen kapkre mastigi Drina mahaki oza asigi puning ase Kahtang orabasu nungaitok na bagi damak mahakna mamang na practice tokiba sa iya do pusaktuna mahaki oza adugi makuda singnu wirakni hojik Drina hanging libasi wakal awab ko dimok loina koptokro hojik ekoi gi pantamase funaba asigi asida akoi gi sap yung na laigadabani haibado mahaki oza asida mangna kangan mani masidagi Mr. Hang su kalam madagi mahaki mapi do toktuna mahaki satra mak asida mahaki heija ko dimok loina takthokle hojik makoi practice fajana tawre Dri su mahaki araiba fajana pukning changduna training adu mahna fajana tawre hojiki Dri ase aduki matik aito singtoiba fighter haibado oikre duga makoi gi funabam tournament adu da su Mr. Hang na mahaki satra Dri adu pabiraktun loina ngalambi hojik mahaki oza Mr. Hang na mahaki satra gi damak mahna furit ma pibirabi masida mahaki satra Dri asina aduki matik harurami Dri asina harigi masigi sut asidi Bruce Lee set pa sut kamane edin sama yamna haraungna mahaki oza Mr. Hang da hajarami Mr. Hang asina su mahaki satra adu da nushile yeng hojik Drina harigi ngasigi numida se aigi thamo yamna piale nangse aigi hek best friend makni aina ina khalli haiduna Drina mahaki oza adu bunshina kolle hojik Drina harlami Mr. Hang aigi mate amta pangbidaba yatre sumna haramna hojik makoina lakle bashi mi gi mayum da lakpo itana remle hojik mayeng ado thokle matamasida mapa su yauri masdagi Drina Mr. Hang na iba makoi gi Chinese ki lon ado Drina haining liba ufam ado mahakna maduda yengna loina harakle Drina harigi nakoina khalliba kodimak loina asubani mahaka se aigi best friend ni aduna nakoina khalliba do arabani haidana magna heri duga hayeng aigi tournament asida soidana songi family asina yengma lakpiyo haiduna sho Drina koina harami masidagi megi mapana su karigo makara wapam pongtorle masidagi meyeng na English ki waida mo haidana Drina khangali hayeng soidana nangi tournament adu da yengma lakani tournament adu da nangna mai pak mangamo haidana su wispiri asumna meyeng amadi mapa da su thonga to lonsindana makoi gi mayum da saksinkre asumna Migi mapana mangoda thokna piramodadi Dre toke matik harawana loikre hojik mathangi sindana hojik makoi gi tournament ase sinnabagi damak makoi gi sem saba hor hojik ahamada hojik funaga doribasi Dre amadi frit asangwa setpa nupa amaga funinawi damak sem saba hokre hojik ahamda funaba hobada hojik di Dre di ahanmani na mahaki pakatuna kuchen chenuna khanglabi adubu mahaki oza Mr. Hang na fazana focus taw haidana hojik mangonda yathang pikibadagi Dre gi akibado fatharaga mahak fazana focus taw na funaba hoklami adubu kona thangadi Dre gi amukki kukauda Fred asang setpa fighter ado mafamok da mahak tuki matawsuna Dre gi ahanba fight ase Dre na mai pak pangamki aduga nakalamarom na masam sap yung na yungba fighter amaga atopa fighter amaga funai adubu masam yung nupa sina ilai na futa pangamki aduga sieng na so mahaki atopa fighter sing adubu mga loina mai tiba pi pangamki atawsuna makoi fighter maridi semi final sang mangamkre hojik ahamada funagadori sina masam yungba nupa amaga hojik sienga makoi ahanba semi final sigi first round oiki hojik ahanba first round asida makoi ni funaba honar ulmi
Adubu masam yung basina panaku kanna sengda attack tawna mo honorable sengna ilai na mahaki ang kukawda masam yung fighter adorum tuki do fana koina funar ko dawsi ti sengna mahaki amuk jongkhatlaga mahaki makutna yaithalada masam yung fighter adom ring adu da sallaga takre asuna sengna masam yung fighter adu ma na mai chiba pi ngamkre makoi gi funari mo du ubada 3D masana pakatna loikre hojik mathangna na dre amadi singhoi gi kangbu nupa amaga funana mai dam siam sabawkre hojik Master Lina maki satra karigumba khara ingit tori masida mang ingit tori basi karigumba patra bathabak amani to hondore ha basi ko jikti akoi pa ta bangamle hojik makoi asam funar pada singoi kangbu pa asina funa dabida ji gi makhong du attack tong nabagi da maki makhong du haji ta sin makhud dan tharami sumna funa bagi niyo masi kai badagi ji gi lamba pariba nupa si mahak disqualified oikre thanga sing namaki di makoi gi oza aduna taw haibadagi mahak na tawja khiban tuna mahak wakhal nunga jana makada kum tharakle hojik doctor amana Drigi makong asokpudu fajana treatment tori tamasida doctor asin haigi maki makong ase aduke matik tamtina sokre aduna mak fajana pothalo haramaga doctor to mapalom da tokre hojik Drigi mama amadi maki marup oriba meyingsu Drigi manakta sensilaklami aduga Drigi oriba mongodu uda makoi aduke matik wakhal nungairamde hojik Drina haigi mama nakoi thokro ai ngaktang orabasu aigi oza ga ngaktang tumina leijike haiduna maki mama amadi maki marup oriba meying dangaki sumna haibadagi meying amadi masa adugi manaktagi thokre hojik Drin haigi Mr. Han aigi sokliba khong ase Mr. Hangna karino kambai masina duna amuktang phanabagi na honabi haiduna ma kaptun haija borkle hojik Mr. Hangna haigi mase khotima nang kap thokro competition haibasidi ai pa pa haibasi hongna shani masida pakan khanjil organo haiduna Mr. Hangna maki satra Dri adu themjin na honari adubu Dri asina ji atre maki oza Mr. Hangna di thabagasi ma to honingde maramdi maki satra Dri asina amuk punaba targadi mangonda yamna wagadabdu urubadagi mangna yengma ngamloi khangbadagi mangna tawroi haibani adubu Dri na yamandabadagi Mr. Hangna maki satra asigi makong asibu mamangda mangna tawkhibadu maina maki makong aduda maki treatment adu topikre hojek singgi lamba paningai leitabadagi tournament asida singna win oire haiduna announcer aduna lawgadabagi hek tawduna leiringaida asom nakalda hojik Mr. Hana yana tuna sinluktuna just aduda karigum khara haikre masigi just aduna karigum khara lawdun herlami masigi announcer aduna just sankhilami hojik just na haikle basi karigum khara hairakre hojik announcer aduna lawdun hairagi hojik senga lamba panabagi damak Dri Parker ado thorak lei haiduna hojik kanna lawrle hojik atopa kangbu gosina su Dri Parker aduna tholok damakoi wa khuduna Dri Parker gi thongna hapirami hojik Dri na sumuk tuna mahak stage mathak adu kakat parkle hojik singgi maki takpi tap miriba Mr. Lee di mahak nokning mana loikre aduga mahakna Mr. Handa usitaba amage mawong da yengdana kuba khuri singna sho Dri adu mahak munna yengdana ma khani yengna leiri hojik makoi ni fight ta wahunare hojik ahamadi Dri gi makong naribanina singna khara laksa bahurami singna amukhu kauda Dri ado stage putudagi makhata takre adubu kiba hanba leitana Dri na SS matak adu kakhalakuna makoi gi file se amu hawlami hojik funarak pada hojik ti Dri na sensanana singi mamai da kinat thenba ngamkre asumna point se makoi gi sap manakre masidagi master league su ngakpana loikre hojik makoi asum funarak pada hojik ti Dri na laksa bahorle asumna hojik ti Dri na point henba ngamkre hojik makoi hap thakre hojik sing su maki ozado gi manak sangsingkre Dri su maki ozado gi manak sangsingkre matam masida singi master na sing da karigumba lona ingit amatoki mudadi minungsi haibado utkano madugi wafam atu tabda hojikti sengna su khangba ngamle mangonda takli pawta ka shi Dri asonba sida attack taw haibani haibsi masidagi maha khangle masidagi makogi funanabagi damak sem saba hore hojikti matamayamba da sengna Dri gi makong asukpaduda em tawba horlami sum funarak pada hojikti sengna mahakna songkhatlaga Dri gi makhwang da kawgadabagi mawong malalamlaga Dri gi makhong do ina kawkhibadagi Dri gi makhong da hen masidagi Dri ado kaptuna khangkre hojik mayam suloina ngaklaga yenguna le aduga Dri gi mama su pakatna loikre hojik just aduna sensinuna Dri gi makhong adu bu yengshili hojik usinna sindawduna Dri ado tamna hobalagle hojik Dri ase mamai mabir humang anapi kaawna loikre hojik Dri na samkaplambadagi mahak kariguma khara khalakle masidagi mahaki mambita se yungkhat porokle aduga singda mun yengroklami mangni tawri mong adu sing su karigno khaina mahak su mun yengna leiri Dri na tawba acting su singna tamli hojik Dri na tawriba si mamangna mangna ukiba snake adugi mawong aduni hojik mahaki oza Mr. Hangsu mahaki satra oriba Dri na tawrikliba mawong adu uda mahak su ngakpana loikre tasingna makiti Mr. Hanna masigi funabagi niyo masidi mawona takide masidi Dri na temple adu urakhiba technique ado mahakna masada pansinduna mahakna tawjarakpani
Hojik sengna munna yengamlaga G da attack togena sensilakpada hojik Drina mahaki mokhongo da sungkhatuna man olaga D mokhongo duna sengi mamai da kaw da hojikti seng ado ring adu da sallaga takre matawashumna final fight ase Drina mai pakma ngomkre hojik mayamna Dri adu pu law kongduna Dri gi ningthona pibi hojik announcer aduna Dri da mahaki trophy ado pi na magi da kakhalakpada seng ma masamakna trophy ado lawduna Dida munna yengjada nokduna mahaki trophy ado pibirami hojikti Dri gi thamoi ase pung pen hai toikre mahakna phangjarba trophy ado mahaki mamada am kusina kirami hojik Dri ado tapna stage makhada kungtarali matam asida Mr. Hangi manaksada Master League satra khudimo loina sanghilakduna mangonda loina nolokno ikai khumdabai mongda loina torle masidagi Master League su mahaki satra torli mongdu da mak gakuna loikre Mr. Hanasu okoina torli du da mak mahaki thamoyung harawna loikre asumna lana tawba thabakti matam khutimakta maichiba nangya habado film asida koina khangmon mami matawasumna yamna harawna mahaki satra Driga mahaki oza Mr. Hanga lengonarga momon minok amaga loinana stage adugi maikaidagi thorakle matawasumna ngasigi karate kid hariba movie ase matang asida happy ending da loisinkhre mayam ngasigi aigi movie explanation asibu kamai tawibage mayamna nungaibiragadi channel asibu nuksibiduna support tawbiram aduga ngasigi aina libada soikiba lankhiba yauraga sumayamna ngakpiu mathang taba video da hena nungai raba movie kyama puduna lakchage haiba wafam aji thamjaraga mayamgi wafam dagi kainabagi bidai laujari